Laphu Eromba Charuba Meeoi Taret Laikannakhre Pawasi ngasi nungthil phongkhiba pandam pawse dagi lokhatjabane Kaksin district ki Hianglam Waikhom Laikai dagi Eromba Charuba da imung amagi Meeoi manga yauna punna Meeoi Taret oba khongham thaba amade masa sagat pana chingba layong kaya thorakpadagi hospital da Laikannakhre haire press na fangba pawda Hianglam wabgai lamkhai kaithel da yonba Laphu amadi hawai leiraba matung Eromba Charuba dagi oba khongham thaba amade masa sagat pana chingba layong sing asi thorakpane Meeoi sing asi khudakta Hianglam Primary Health Center da pukhatuna Laikannakhre adubu Haujikti Meeoi sing asigi hakchanggi phibam khara phagatle haire Thogdok asiga mari lainana doctor singna phongdorokpagi matungin na thogliba thogdok adu food poisoning na oiba yai haina chingnai adubu chapchaba maramdi food safety gi office na test tawraba matung chapchaba khangba ngamgani haire thogdok asigi matangda Laikan aduna hospital da leiribe Haubam Premila na phongdorokpada tha asigi kunmathoi gi ayukta Hianglam wabgai lamkhai kaithel da yonba Laphu amadi hawai leiduna Eromba nei Eromba du imungi Meeoi manga amade atopa Meeoi ani amaga punna Meeoi Taret saminakhe chak chaba loiraba matung numidangda Eromba du charuba sing mathang oba khongham thaba amade masa sagat pana singba layong kaya thoglakpadagi nongalakpaga hospital da pukhalakibani haikhe Amaromda Hianglam Police Station amade Food Safety Wing kakchinggi kangbu amana Eromba du gi sample laukhatpaga loinana Laphu amadi hawai laifam singdagi sample singsu laukhatpa haukhre haire Ballon d'Or gi Nominee Singi list Chaona Ahongba Leire Pawasi ngasi nungthil phongkhiba pandam pawse dagi lokhatjabane Football masana gi oina khwaidagi thak wanglaba mana ama oiriba Ballon d'Or gi puwari da ahanba lakpa mayon ama oina chaliba chahi 2024 asigi oina matik sare haiba candidate ama puthokpada araiba oiroidore kumjali singani kulhumdoida Lionel Messi na mahaki nipa laksuba Ballon d'Or lawduna singthaningai oiba record thamkhibane Loinana Manchester City gi Erling Haaland na anisuba mafamda leikhe chahi asigi oinadi Spanish newspaper Marsarta gi fangba paw matungin na hauji Lionel Messi na masagi chahi 38 mapung phakhibaga loinana American Football League ta sanare chahi asigi oinadi Messi na award asi fangbani haibagi wafam leitre haina lawba yai maram asina puwari da han boina Ballon d'Or fangba yaba sanaroi ase kanagumba footballer ama hekta na oiba yabagi phibam da leire Newspaper asina makha taraduna Real Madrid star Vinicius Junior na Brazil national team galoina na Copa America da mahaki ningba kainingai oiba performance pikhiba made Brazil na Uruguay gi makhuta maithiduna tournament asidagi yamna nganna mapan thokiba sina mahangna award fangba yabagi leiramba khudong saba du sumangkhre paw asina makha taraduna Brazil gi sanaroi asigi ningba kainingai oiraba phibam asigi mathangda Award asigi mapu oiba yabagi chang wangi haina launaramba Real Madrid ki star Jude Bellingham su mahaki maraibak England gi damak Euro title lawba ngamkhidabana hairiba award asi phangbada matik sai haina lepa yadre masana asigi nainaroi amade akhang hai singna thamba mot matungin na makok thongba nominee sing oiba yana lei haina thamliba khwaidagi nauba ranking adugi manungda Spain gi Rodri Brazil Vinicius Junior Jude Bellingham Kylian Mbappe, Harry Kane, Dani Carvajal, Lautaro Martinez, Phil Foden, Florian Rees amade Toni Kroos yaure